Good afternoon, everyone. I see newspaper date 5/6/2026 के newspaper analysis से ꯍꯧꯖꯔꯒꯦꯀꯣ newspaper से ꯑꯍꯥꯟꯕ headline ꯗ ꯌꯥꯎꯔꯤꯁꯦ Nicobar Port ꯀꯤ Andaman and Nicobar Port ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯔꯦꯀꯣ Andaman and Nicobar Port ꯇ ꯀꯔꯤ ꯇꯧꯔꯤ ꯍꯧꯖꯤꯛ ꯍꯥꯟꯅ government ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅꯗꯤ government ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤ 2024 ꯗ ꯀꯣ 2024 ꯗ government ꯍꯥꯏꯔꯝꯃꯤꯁꯦ Andaman and Nicobar ꯒꯤ ꯁꯥꯔꯤꯗꯅꯀꯣ Andaman and Nicobar ꯗ ꯁꯤꯁꯨ ꯈꯪꯖꯜꯂꯨꯀꯣ ꯀꯔꯤ ꯀꯔꯤꯅꯣ ꯁꯥꯔꯤꯗꯣ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯁꯥꯔꯤꯅꯣ ꯀꯔꯤ ꯀꯔꯤꯅ ꯁꯥꯔꯤꯅꯣ ꯑꯗꯨꯗꯨ ꯌꯥꯝ ꯃꯔꯨꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯁꯥꯔꯤꯅꯣ Ministry of Home Affairs ꯅ ꯁꯥꯕ ꯀꯣ project ꯇꯨꯒꯤ ꯀꯅꯥꯅ ꯃꯄꯨ ꯑꯣꯏꯒꯦ ꯁꯥꯕꯗꯣ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ Andaman and Nicobar Island Integrated Developmental Corporation Limited ꯀꯣ ꯑꯅꯤꯗꯀꯣ ꯍꯥꯏꯁꯤꯅꯀꯣ ꯁꯥꯕ ꯑꯗꯨꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯔꯤꯗꯣ ꯃꯗꯨꯗ ꯁꯥꯔꯤꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯄꯣꯔꯠ ꯑꯃ ꯌꯥꯎꯔꯦ ꯄꯣꯔꯠ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯄꯣꯔꯠꯇꯨꯒꯤ ꯃꯃꯤꯡꯁꯦ International Container Transshipment Port ꯀꯣ ꯑꯗꯒꯤ number 1 ꯗꯀꯣ number 2 ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ earport ꯌꯥꯎꯔꯦ ꯀꯣ earport ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯂꯩꯅꯕ township ꯑꯃ ꯌꯥꯎꯔꯦ ꯀꯣ ꯑꯗꯒꯤ ꯀꯔꯤ ꯌꯥꯎꯔꯦ power station ꯑꯃ ꯌꯥꯎꯔꯦ ꯒ꯭ꯌꯥꯁꯀꯤꯀꯣ ꯒ꯭ꯌꯥꯁ power plant ꯑꯃ ꯌꯥꯎꯔꯦ ꯀꯣ ꯑꯗꯨꯒ tourism zone ꯑꯃ ꯌꯥꯎꯔꯦ ꯁꯤꯒꯤ ꯁꯥꯔꯤꯕ ꯄꯣꯠꯁꯦ ꯑꯍꯥꯟꯕꯗ ꯊꯥꯏꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ 2024 ꯗꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯥꯕꯁꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯗꯦ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯅ ꯃꯁꯤ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯟꯗꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯛꯄ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯄꯤꯁꯜꯂꯛꯄ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯁꯦ ꯁꯥꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯚ꯭ꯌꯨꯗ ꯑꯣꯟꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯥꯟꯅꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛꯀꯤ ꯅꯠꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛꯀꯤꯅꯦꯅ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯥꯅꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯗ ꯁꯣꯛꯑꯁꯨ ꯌꯥꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯁꯦ ꯀꯣꯏꯁꯟꯗꯅꯒ ꯇꯧꯔꯛꯏꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯅꯕꯒꯤ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯅꯤꯀꯣꯕꯔꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯦ ꯄꯥꯏꯈꯠꯈꯤꯕꯅꯤ ꯍꯥꯏꯕꯀꯣ ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ 2024 ꯗ ꯍꯥꯏꯔꯝꯃꯤꯁꯤꯅ ꯃꯗꯨꯒꯤ ꯋꯥꯔꯤ ꯀꯩꯝ ꯄꯟꯗꯦꯕ ꯅꯤꯀꯣꯕꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯀꯥꯏꯅ ꯀꯩꯝ ꯄꯟꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅꯤ ꯁꯤꯒꯤ ꯅ꯭ꯌꯨꯁꯗ ꯀꯩꯅꯣꯁꯤꯗ ꯍꯦꯗꯂꯥꯏꯟꯁꯤꯗ ꯍꯥꯏꯔꯤꯁꯦ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ Andaman and Nicobarꯗ ꯃꯁꯤ ꯁꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ environmental clearance ꯄꯤꯕ ꯄꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯗꯤ environmental clearance ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯒꯣꯚꯔꯟꯃꯦꯟꯠꯅ environmentꯗꯣ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ environmentꯗꯣ ꯀꯥꯏꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯍꯥꯏꯔꯤꯁꯦ maritime security lanes center around the threat from ꯆꯥꯏꯅꯥꯒꯤ ꯚ꯭ꯌꯨ ꯔꯣꯝꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯁꯣ ꯅ꯭ꯌꯨꯁꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯄꯣꯏꯟꯗ ꯂꯥꯛꯁꯦꯕꯀꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯅꯤꯀꯣꯕꯔꯒꯤ ꯗ ꯁꯥꯔꯤꯕ ꯄꯣꯔꯠ earport township gas power plant ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯁꯥꯒꯠꯂꯛꯄꯁꯤꯅ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤꯀꯔꯤ Andaman and Nicobarꯗ ꯀꯔꯤꯗ ꯁꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯂꯥ ꯃꯐꯝꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ ꯒꯂꯥꯊꯤꯌꯥ ꯕꯦ ꯍꯥꯏꯅ ꯒꯂꯥꯊꯤꯌꯥ ꯕꯦꯁꯦ ꯅꯤꯀꯣꯕꯔꯗ ꯂꯩꯕꯅꯤꯀꯣ ꯒ꯭ꯔꯦꯠ ꯅꯤꯀꯣꯕꯔꯗ ꯂꯩꯕꯅꯦꯕ ꯃꯁꯤꯁꯦ ꯅꯤꯀꯣꯕꯔꯗ ꯂꯩꯕꯅꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ
leatherback turtles ko yamna endangered oiraba leatherback turtles ki macha marum kokfam oidoineba adigi amuksu kadoge harakanda Galathea Bay da koigi sompen gaina ko koigi sompen gaina adigi ni ko bares gaina ko akoigi siji PBT tribal groups kanku sing ko habedi tribal groups tasu koigi yamna vulnerable oiba tribal groups haitare ko adugumba tribal mayam amsu layeba ko sa aduduna Galathea Bay id environment solakpa matamda masagi Nicobar process hagalakpa matamda masiguma project tarakpa matamda yamna amang ata tholakpa yai aduduni ko adubu akoina khangdisi kaino paikha oina di si khangdoni ko kanana paikatpaneba Ministry of Home Affairs ang paikatpani aduga karamba company na tawbaneba Andaman and Nicobar Island Integrated Development Corporation Limited na tawbaneba ko kari-kari na sadoy se airport port township gas power plant tourism zone ko adu saba matamda kari-kari da mamata tholokpa yai Galathea Bay da di leatherback turtles adagi sompen Nicobares masising ko aduni akoina question amaka slice question amaka nainasi ko with reference to the proposed Great Nicobar Island Developmental Project, consider the following statement. The project includes construction of an international control transmitter plant at Galathea Bay, Chumikosisima. The nodal agency holding the environmental clearance for the overall project in Andaman and Nicobar is the Andaman and Nicobar nodal agency holding the environmental clearance ki pairiba mi se kanano haragadi nodal agency se kanano haragadi sigi ANIIDCL ko anida ko hariba sini mo ko harise ko anida ko tasemagidi masise chummi ko adi anida ko na ma adi environmental clearance supai sabagi supai animag paibani ko animag pairaga adi kahani environmental clearance ki sumana thabak supai dagi pochai sabagi kari kara tawbagi du sumana paire ko project is initiative superheaded by the Ministry of Environment and Forest and Climate Change. Masijimadi oiroi ko aidi forest kanaba tawba mi sina Andaman and Nicobar development project to wisely oithoroi ko aduduna sigi ministry simdi oiroi aina sumamanda hajagre Ministry of Home Affairs na tawbani na ko aduduna masijima lale anisima chumme adu taragadi only two ko matangin news mo yengsi ko monsoon set in over Kerala 3 days late id monsoon se hanadi akoigi June 1 da dum id June 1 sida dum lai kaina khanaramani ko adubu kadoge harakanda handakti ngasi date 5 ni Kerala da ngarang 4 da yogre ko aduduna numit humni chondaraga yogre ko adoi taragadi monsoon se handare monsoon handabasina aikoigi monsoon se yamna pitharakani kholakani habagi adugumagi kanyo haidi wafamdi leiti ko haidi monsoon se nganna yawri natraga thengi yawri habidugi matungina monsoon se lepa natte ko monsoon se yamna phangni natraga nong yam tani taroi habse lepa natte nong tani taroi deni ngarang El Nino La Nina adudaida lepkhibani ko but tabadabo aikoina ningsingbi yabase akoigi IMD na forecast tawi habse masi ningsingo ko IMD na akoigi nong tagani taroi adudagi kari tawgani tar hadi Indian Meteorological Department sina nong tagani taroi adagi kari kara southwest monsoon season se saida laigani lairoi habse mana loin predict tawini ko ado monsoon se yamna akoi India da yamna important oi ko monsoon se kaigina hadi agriculture na almost agricultural land 90% mukni ko aduga agriculture the more than 50% of the profession se agriculture da lui chat lainari ni aduduna agriculture da yamna depend tawba laiba amani bu ko GDP issue ko ado El Nino handak El Nino thokpanina koigi El Nino ngal La Nina gi khenabadusu adum
ꯍꯥꯏꯗꯤ ꯏꯜ ꯅꯤꯅꯣꯒꯤ ꯀꯟꯗꯤꯁꯟꯁꯦ ꯗꯤꯕꯂꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ 80% ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯃꯨꯟꯁꯨꯟꯁꯦ ꯗꯤꯁꯔꯞ ꯇꯧꯔꯛꯄ ꯌꯥꯏ ꯏꯜ ꯅꯤꯅꯣ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯨꯟꯁꯨꯟ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯥꯔꯣꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯃꯨꯟꯁꯨꯟ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯔꯣꯏ ꯑꯗꯨꯗꯨꯅ ꯏꯜ ꯅꯤꯅꯣ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯔꯜ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯥꯅ ꯄꯤꯕꯒꯤ ꯁꯤꯗꯩꯁꯤꯗꯁꯨ ꯄꯥꯎꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ IMD나 ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯤꯁꯦ ꯅꯩꯅꯈ꯭ꯔꯕ꯭ꯔꯥ ꯅꯩꯅꯗꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯩꯅꯔꯝꯗꯣꯏꯗꯤ ꯃꯥꯜꯂꯦ IMD나 ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯧꯈꯠꯀꯦꯕ IMD나 ꯀꯔꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯂꯧꯈꯠꯀꯦꯕ ꯑꯩꯈꯣꯏꯒꯤ ꯃꯨꯟꯁꯨꯟꯁꯤꯒꯤꯀꯣ ꯃꯨꯟꯁꯨꯟꯁꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯨꯟꯁꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯀꯔꯝ ꯂꯧꯈꯠꯀꯦ ꯑꯍꯥꯟꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯔꯦꯟꯐꯣꯜꯁꯤ ꯀꯌꯥꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯨꯟꯁꯨꯟꯅꯤ ꯃꯨꯟꯁꯨꯟ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯥꯏꯁꯤ ꯀꯩꯅꯣ 60% ꯑꯣꯐ ꯗ ꯔꯦꯟ ꯍꯥꯏꯗꯤ 60% ꯑꯩꯈꯣꯏꯒꯤ ꯔꯦꯟꯐꯣꯜ ꯇꯥꯔꯕ ꯅꯣꯡ ꯇꯥꯔꯕ ꯀꯣ ꯍꯥꯏꯕꯗꯤ 14 ꯁ꯭ꯇꯦꯁꯟ ꯂꯩꯅꯤ ꯀꯔꯥꯏꯗ ꯀꯦꯔꯂꯥꯗ 14 ꯁ꯭ꯇꯦꯁꯟꯗ 60% ꯍꯦꯟꯅ ꯅꯣꯡ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯇꯥꯔꯤꯕ ꯅꯣꯡꯗꯨꯁꯨ ꯀꯩꯗꯧꯕ ꯍꯥꯏꯔꯀꯥꯟꯗ ꯇꯥꯔꯤꯕ ꯅꯣꯡꯗꯨꯁꯨ 2.5 ꯃꯤꯂꯤꯃꯤꯇꯔꯗꯒꯤ ꯍꯦꯟꯅ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯇꯥꯕ ꯃꯇꯝꯗꯁꯨ 2 consecutive days ꯀꯣ 2 consecutive days ꯊꯪꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯟꯅ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯨꯟꯁꯨꯟ ꯂꯥꯛꯑꯦꯅ ꯂꯧꯒꯅꯦꯕꯀꯣ ꯁꯦꯀꯦꯟ ꯁꯨꯕ ꯀꯟꯗꯤꯁꯟꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯋꯤꯟ ꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕ ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯂꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯋꯦꯁꯇꯔꯂꯤꯅꯤ ꯏꯁꯇꯔꯂꯤ ꯅꯠꯇꯦꯀꯣ ꯋꯦꯁꯇꯔꯂꯤꯅꯤ ꯋꯦꯁꯇꯔꯂꯤ ꯅꯨꯡꯁꯤꯠꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯄꯤꯠꯁꯦ ꯃꯥꯒꯤ ꯁ꯭ꯄꯤꯠꯁꯦ 20 ꯗꯒꯤꯅ 25 ꯅꯣꯠꯁ ꯀꯣ ꯁꯤꯒꯤ ꯁ꯭ꯄꯤꯠꯁꯤꯗ ꯍꯨꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯨꯟꯁꯨꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯃꯨꯟꯁꯨꯟꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅꯤꯀꯣ ꯍꯥꯏꯁꯤꯀꯣ ꯑꯗꯒꯤ ꯀ꯭ꯂꯥꯎꯗꯤꯅꯦꯁ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯎꯗ ꯂꯩꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯀ꯭ꯂꯥꯎꯗ ꯂꯩꯔꯒꯗꯤ ꯎꯔꯔꯣꯏꯗꯅꯀꯣ ꯀꯟꯚꯦꯛꯁꯟ ꯀ꯭ꯂꯥꯎꯗꯤꯅꯦꯁ ꯀꯣ ꯍꯥꯏꯗꯤ ꯂꯩꯆꯤꯟ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯃꯉꯥꯟꯁꯦ ꯆꯨꯞꯁꯟꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯗꯦꯔ ꯃꯁ ꯕꯤ ꯑꯦꯟ ꯏꯟꯀ꯭ꯔꯤꯁ ꯏꯟ ꯀꯟꯚꯦꯛꯁꯟ ꯀꯣ ꯀꯟꯚꯦꯛꯁꯟ ꯏꯟꯀ꯭ꯔꯤꯁ ꯇꯧꯕ ꯀ꯭ꯂꯥꯎꯗꯤꯅꯦꯁ ꯂꯩꯕ ꯀꯣ ꯃꯤꯠꯅ ꯎꯕꯒꯤ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯍꯨꯝꯁꯦ ꯌꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟꯁꯨꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯂꯧꯗꯣꯏꯅꯦꯕ ꯃꯨꯟꯁꯨꯟꯁꯦ ꯍꯦꯛꯇ ꯅꯣꯡ ꯇꯥꯕ ꯍꯦꯛ ꯍꯧꯔꯒ ꯃꯨꯟꯁꯨꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯂꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯏꯜ ꯅꯤꯅꯣꯁꯨ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯤꯗꯁꯨ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯁꯤꯗ IMDꯅ ꯃꯥꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯃꯇꯝꯗ LPA ꯄ꯭ꯔꯣꯖꯦꯛꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ LPAꯁꯦ ꯁꯤꯒꯤ LPAꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖ ꯍꯥꯏꯕ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯚꯔꯦꯖ ꯍꯣꯠꯄ ꯃꯇꯝꯗ ꯂꯣꯡ ꯄꯦꯔꯤꯌꯠ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯕꯞ 50 years ꯀꯣ 50 yearsꯀꯤ ꯑꯕꯞꯇ ꯂꯣꯡ ꯄꯦꯔꯤꯌꯠꯇ ꯑꯦꯚꯔꯦꯖ ꯂꯧꯔꯛꯑꯕ ꯀꯔꯤꯅꯣ ꯂꯧꯔꯛꯇꯣꯏꯁꯦ ꯔꯦꯟꯐꯣꯜꯒꯤ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖ ꯂꯧꯔꯛꯑꯕ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖꯇꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤ LPAꯁꯦ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖꯁꯦ ꯑꯩꯈꯣꯏ 50 years ꯃꯨꯛꯀꯤ ꯂꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯍꯥꯏꯔꯤꯕ 50 years ꯃꯨꯛ ꯂꯧꯕꯁꯤꯗꯒꯤ ꯀꯩꯅꯣꯅ IMDꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ IMDꯅ ꯍꯥꯏꯁꯦ ꯍꯟꯗꯛꯇꯤ 90% ꯑꯣꯐ LPA ꯑꯣꯏꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯗꯤꯛꯁꯟꯅꯤꯀꯣ ꯃꯥ ꯍꯥꯏꯁꯤꯀꯣ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯄꯦꯔꯤꯌꯠ ꯑꯦꯚꯔꯦꯖꯁꯤꯗꯒꯤ 90% ꯃꯨꯛ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯀꯣ 10% ꯃꯨꯛ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯄ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯏꯜ ꯅꯤꯅꯣ ꯊꯣꯛꯄꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝ ꯂꯩꯀꯣ 80% ꯍꯦꯟꯅ ꯂꯩꯌꯦꯕ ꯏꯜ ꯅꯤꯅꯣ ꯊꯣꯛꯄꯒꯤ ꯆꯥꯡꯁꯤꯁꯨ ꯁꯣ ꯑꯗꯨꯅꯤ ꯑꯗꯣ ꯀꯣꯏꯁꯟ ꯅꯩꯅꯁꯤꯀꯣ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯀꯣꯏꯁꯟ ꯅꯩꯅꯁꯤ ꯀꯣꯏꯁꯟꯗ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣജിꯀꯦल ꯗꯤꯄꯥꯔꯠꯃꯦꯟट which of the following criteria must be simultaneously fulfilled to formally declare the onset of the southwest monsoon over Kerala. Southwest monsoon over Kerala. At least 60% of the designated station in the Kerala report 2.5 si chumiko. Ko adagi easterly winds extended easterly nati aina habdo westerly oigadabne aduna sise lalani ko adagi increased convection cloudiness over the southeast and sisu chumani ko aduna 1 ga 3 ga chumani
Consider the following statement regarding the Indian monsoon and weather phenomena. A delay in phenomena over Kerala invariably lead to the deficient monsoon season overall. Yung delay monsoon nong taba se delay tawbasina akoigi monsoon se taseng na nong tabagi chang sa handahalli haba. Sidi lanin ko haidi onset tawbado khara thengdaraga tawrasu khara ngangkatna tawrasu nong tabagi chang sidi magi kano El Nino thokpa La Nina thokpa adudaida lepeba not magi starting point to the lepteba ko or ending point to the lepteba nong tage haragana adum mayam ama taba nong taro haragana mayam ama tadaba adumaina adum tawdoineba ko ꯍꯥꯏꯗꯤ ꯍꯧꯕꯗ ꯂꯦꯞꯇꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤꯁꯤꯃ ꯍꯧꯕꯗ ꯂꯦꯞꯄꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯁꯤꯃ statementꯁꯤꯃ ꯂꯥꯜꯂꯦ. A long period average to long period used by MD categorize rainfall between 90% to 95% as below normal. Ko normal below normal sa 90 to 95% sisi chumi ko below normal sa 90 to 95% akoy ngasaygidusu below normal oidoni ko 90% haramnina. El Nino refers to the abnormal cooling. El Nino harak taragadi warming ni ko. Warming karayda Pacific Equatorial Pacific Ocean da warming ta buduneba. Not cooling. Cooling sina la ni na neba ko. El Nino harak taragadi warming neba. La ni na harak taragadi cooling neba. Ko aduna sidi la ni na ni aduna masisu lale si kadani chumise tu only. Ko Dagi, the text mentioned the poor monsoon strain the farm sector heavily. Approximately what percentage of Indian's crop area is classified as rainfall? Nung fit over agricultural land kaya lagi haragadi more than 50%. Sida suhabini ko more than 50%. Ko rain fit ID rain fit over kano mapam se more than 50% oil ko. ꯁꯤꯗꯗꯤ ꯗꯥꯏꯔꯦꯛꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯟꯗꯤꯁꯟ ꯃꯌꯥꯝꯗꯨꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯄꯩꯈꯥꯗ ꯃꯨꯟꯁꯨꯟꯁꯦ ꯀꯃꯥꯏꯅ IMDꯅ ꯀꯃꯥꯏꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯨꯀꯣ next is the government has turned notice from the region of conflict to hub of opportunities ko Amit Shahna magi ꯑꯩꯈꯣꯏꯒꯤ North East Council tꯧꯕ ꯃꯇꯝꯗ ꯀꯣ North Eastern Council tꯧꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯅꯤꯀꯣ North Eastern Council tꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ North East ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯆꯥꯎꯈꯠꯄ꯭ꯔꯥ ꯆꯥꯎꯈꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯗꯣꯏꯁꯤꯗꯤ ꯄꯩꯈꯥꯒꯤ ꯈꯜꯂꯒ ꯅꯩꯅꯁꯤꯀꯣ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ but ꯑꯩꯈꯣꯏꯒꯤ North Eastern Council ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯅꯩꯅꯁꯦꯕꯀꯣ North Eastern Council ꯍꯥꯏꯁꯦ ꯀꯩꯅꯣꯕ North Eastern Council ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ North ꯀꯣ North Eastern Council ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ statutory body ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛ ꯑꯃꯗꯒꯤ ꯁꯦꯝꯕꯅꯦꯕꯀꯣ statutory body ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ nodal agencyꯅꯤ economic and social development ꯀꯣ economic and social development gida focus tauba ko sidaysa focus tauba statutory body amani mase 8 member mangonda 8 member yawi 8 members da Arunachal Pradesh ama yawani Assam ama yawani Manipur ama yawani Meghalaya ama yawani Mizoram ama yawani Tripura ama yawani Sikkim ko aduga
ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯛꯀꯤꯝꯁꯤꯕꯨꯗꯤ ꯍꯥꯟꯅ ꯌꯥꯎꯔꯝꯗꯦ 2000 ꯃꯥꯁꯦ 2002ꯗ ꯍꯥꯞꯈꯤꯕꯅꯤꯀꯣ ꯀꯣ ꯂꯤꯗꯔꯁꯤꯅ ꯃꯥꯒꯤ ꯂꯤꯗꯔꯁꯤꯅ ꯀꯅꯥꯅ ꯑꯣꯏꯒꯦ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯂꯤꯗꯔꯁꯤꯅ ꯀꯅꯥꯅ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯦꯟꯇ꯭ꯔꯦꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤꯀꯣ ꯑꯗꯨ ꯃꯥꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯗꯨꯅ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯀꯣ ꯑꯗꯨꯅꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜ ꯁꯤꯃꯈꯛ ꯈꯪꯉꯣ ꯌꯥꯔꯦ ꯑꯇꯩ ꯀꯥ ꯍꯦꯟꯅ ꯄꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦꯕ ꯀꯩꯁꯨ ꯀꯣ ꯁꯤꯗꯩꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯈꯣꯠꯀꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯗꯤ ꯈꯕꯔꯅꯦꯕ ꯀꯣ ꯑꯗꯨ it is a constitutional body North Eastern Council se consider the following statement it is a constitution body natteko statutory body ni union minister of development of the Northeast donor serve as the ex officio chairman natteko vice chairman ni asisu lale Sikkim was not an original member of the but also as a eighth member of the state later sibidi chummeko aidi Sikkim sidi kona hapchalakpanibako Sikkim se hana yaramdeba aduna one only Inner line permit system is currently applicable in which of the following state? State ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔꯗꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤ ꯃꯤꯖꯣꯔꯥꯝ ꯂꯩꯔꯤ ꯂꯩꯇ꯭ꯔꯤꯁꯤ ꯀꯅꯥꯅꯣ ꯃꯦꯘꯥꯂꯌꯥ ꯑꯗꯒꯤ ꯑꯗꯨꯗꯤ ꯃꯦꯘꯥꯂꯌꯥ ꯌꯥꯎꯗꯕꯗꯨ ꯁꯤ ꯈꯣꯠꯂꯤ ꯑꯗꯨꯒ language of the northeastern Indian and eight schedule yaba north eastern language khara yengse eight schedule yaba eight schedule se the 14 language originally adum yawi uchumi ko both Khasi and Gari languages are officially recognized under the eighth schedule of the constitution ko Khasi ga Garo ga se sida moigi asa kanogi Meghalaya gi Khasi ga Garo ga se yahonnabagidamakt ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯋꯦꯅ ꯑꯃ ꯁꯤꯗꯩꯁꯤꯗ ꯍꯥꯏꯕꯅꯦꯕ ꯃꯤꯁꯇꯔ ꯁꯪꯃ inclusion of Khasi and the Garo language in the eighth schedule ꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯏꯁꯦ ꯁꯣ eighth schedule ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯀꯟꯅ ꯀꯣ